lamlaki uchek singfana na ba lang thakpa singi mathakta drive chathaduna lakpagi saruk ama oina ngasisu Thobal Forest Division gi DFO Dr. Laisangthem Jisili gi miteng makhada Kaching Forest Range ki staff singna Laushipat ki akoibada drive chathakre Pawasina High Kaching Forest Range ki Range Officer Sundar Huidrum gi lamjing makhada Palel Bit Officer Namairakpam Bikramjit amadi Forester 8 sanamatum na luchingduna angan ba ayukta range asigi manungda leiriba Laushipat ki akoibada drive chathakibaga loinana Ujek fanaba thaklamba lang kaya marum fagatkre hairi Ngasi gi drive aduta saruk yakiba Kaching Forest Range ki Forester ai sanamatum na haikibada hauzik miram dagi lamkoiba lakpa ujek sing aikoi gi pat singda marangkai na yorakpa hobaga loinana range asina koliba pat sing lobuk singda leptana drive chathaduna lakle drive lakpa khudingi ujek fananaba lang sing Thengnaba asi yamna laibak thibani haraduna kanagumba singna makhatana range asigi manung chana leiriba pat singda amadi labuk singda lang thaktuna ujek sing fabi ganu haiki